Assembly election da lamlai kendro da mire boikiba Imphal East District ki manung chanba nongada da leiba social worker Sapamcha Kangleipal gi Yumda Sakhangdaba Singna hand grenade ama thamlamle Pao asina hai Sapamcha Kangleipal gi yum gi geta bom leire haibasi ngasi ayuk pung 6 lom tabada khangnarakibani housing mafam aduda lamlai police ki team ama laktuna yengsillabaga loinana thamlamliba bom adusu pin loktholaga thamlamba oibana mafam aduda mi kanamata changhandana thambaga loinana pung 8 makhairum tabada Manipur police ki bomb squad team laktuna lokthokre hairi Housing maki oina bom adu kanana kari maram gidamak thamlamlibano haiba khangba ngamdrabasu bom thamlamliba mafam aduda aina thingkraba lalholop KCP yaifaba koba amagi letterhead amasu lairamki hairi